ꯄꯩꯁꯥꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯁꯨ ATM-ꯗꯩ ꯂꯧꯊꯣꯛꯄ ꯌꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗꯅꯦ ATM-ꯗꯩ ꯂꯧꯊꯣꯛꯄ ꯌꯥꯕ ꯃꯦꯆꯤꯟ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯄꯩꯁꯥꯁꯦ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯀꯥꯟꯗ ATM-ꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯕ ATM ꯂꯩꯇ꯭ꯔꯣ ꯀꯥꯔꯗ ATM ꯀꯥꯔꯗ ꯀꯩ ꯀꯥꯔꯗꯅꯣ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯍꯥꯏꯁꯦ ꯑꯁ ꯅꯪ ꯏꯁꯩ ꯁꯛꯅꯤꯡꯉꯝꯃꯅꯦ ꯁꯤ ꯐꯤꯔꯥꯟꯁꯤ ꯎꯕꯗ ꯑꯩ ꯏꯁꯩꯗꯣ ꯈꯨꯠ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯁꯦꯕꯨ ꯃꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯒꯕꯔꯅꯔꯅ ꯄꯥꯜꯂꯤꯃꯤꯅꯦ ꯂꯩꯕꯥꯛꯁꯦ ꯃꯥ ꯄꯥꯏꯔꯦ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯣꯏꯅꯦ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯥꯟꯅꯩ ꯂꯝꯕꯤꯗꯣ ꯑꯗꯨꯝ ꯂꯩ ꯑꯩ ꯆꯨꯝ ꯍꯧꯒꯠꯂꯛꯄꯗ ꯌꯥꯎ ꯉꯟꯗꯧꯁꯨ ꯂꯩꯇꯦ ꯀꯌꯥ ꯂꯥꯛꯑꯦꯅ ꯑꯩ ꯑꯗꯨꯝ ꯇꯧꯏ ꯍꯣꯏ ꯍꯥꯟꯅꯩ ꯂꯝꯕꯤꯁꯨ ꯑꯗꯨꯝ ꯂꯩ ꯁꯥꯡꯗꯣꯛꯇꯦ ꯇꯦꯟꯁꯟꯗꯦ ꯐꯒꯠꯂꯛꯇꯦ ꯃꯥꯏ ꯃꯇꯝꯗ ꯄꯥꯟꯒꯗꯕ ꯕꯣꯔꯣꯏ ꯑꯗꯨꯝ ꯄꯥꯜꯂꯛꯏ ꯍꯩꯅꯧ ꯃꯄꯥꯟ ꯑꯗꯨꯝ ꯁꯥꯔꯛꯏ ꯋꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯁꯦ ꯁꯤꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯅꯤ ꯉꯥ ꯈꯪꯒꯤꯁꯦ ꯑꯁ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯍꯩꯅꯧꯁꯦ ꯍꯥꯎꯋꯦ ꯍꯥꯏꯕꯣ ꯁꯤ ꯍꯩꯅꯧ ꯃꯈꯣꯡ ꯍꯥꯏ ꯁꯤꯅꯦ ꯀꯥꯏꯒꯤ ꯍꯩꯅꯧ ꯃꯈꯣꯡ ꯁꯤ ꯍꯩꯅꯧ ꯃꯈꯣꯡ ꯍꯥꯏ ꯁꯤꯅꯦꯀꯣ ꯑꯗꯨ ꯌꯦꯡꯍꯧꯔꯣ ꯁꯤꯅ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡꯉꯦ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡ ꯇꯣꯔꯕꯥꯟꯗ ꯂꯩꯕ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯊꯣꯡ ꯑꯩꯈꯣꯏꯗꯤ ꯏꯝꯐꯥꯜꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ ꯈꯔ ꯌꯦꯡꯍꯧꯗ ꯌꯥꯗꯤꯌꯦ ꯄꯨꯟꯅ ꯍꯦꯛꯇ ꯌꯦꯡꯊꯣꯛꯈ꯭ꯔꯁꯦ ꯁꯤꯁꯤꯅ ꯁꯟꯖꯦꯟ ꯊꯣꯡ ꯍꯥꯏꯗꯨꯅꯤꯅꯦ ꯄꯤꯌꯥꯅꯗꯤ ꯐꯕꯖꯥꯠꯅꯤ ꯄꯤꯌꯥꯅ ꯐꯔꯤꯁꯤ ꯀꯩꯅꯣ ꯂꯝꯕꯤꯔ ꯀꯔꯤꯅꯣ ꯐꯔꯤꯁꯦ ꯄꯤꯌꯥꯅ ꯐꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯨꯇꯤꯒ ꯂꯧ ꯌꯥꯗ꯭ꯔꯦ ꯍꯥꯟꯅ ꯊꯦꯡ ꯀꯥꯔꯝꯕꯗꯣ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯍꯥꯏꯅꯔꯦ ꯑꯩꯈꯣꯏꯅ ꯎꯔꯨꯕꯗꯤ ꯅꯠꯇꯦ ꯐꯖꯅ ꯍꯥꯏꯅꯔꯦ ꯑꯗꯨ ꯐꯔꯣꯏꯗ꯭ꯔോ ꯍꯣꯏ ꯍꯥꯏꯗꯤ ꯀꯔꯃꯆꯥꯔꯤ ꯃꯔꯥꯡ ꯀꯥꯏꯗꯅ ꯍꯣꯏ ꯍꯥꯏꯅꯔꯦ ꯍꯥꯟꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯔꯃꯆꯥꯔꯤ ꯎꯔꯝꯗꯦꯗꯅ ꯀꯥꯏꯅ ꯎꯔꯝꯗꯦꯕ ꯍꯥꯏꯅꯔꯦ ꯐꯖꯅ ꯍꯥꯏꯅꯔꯦ ꯊꯕꯛ ꯇꯧꯕꯉꯩ ꯀꯌꯥ ꯂꯩꯗꯤ ꯅꯪ ꯅꯕꯨꯛ ꯊꯟꯕ꯭ꯔꯣ ꯑꯁ ꯀꯥꯏꯗꯅꯣ ꯊꯟꯗꯥꯃꯤꯅꯤ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯁꯣꯝꯗ ꯆꯥꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯁ ꯀꯩꯅꯣ ꯆꯥꯔꯤ ꯃꯌꯥꯝ ꯀꯗꯥꯏ ꯍꯥꯞꯄꯨꯏ ꯑꯩ ꯆꯐꯥꯎ ꯆꯥꯎꯗꯅ ꯌꯥꯝ ꯆꯥꯎꯗꯦ ꯄꯕ꯭ꯂꯤꯛꯀꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯦꯜꯃꯦꯠ ꯎꯞꯄꯨ ꯁꯤꯠ ꯕꯦꯜ ꯐꯥꯎ ꯒꯥꯔꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯗꯕ ꯌꯥꯗꯦ ꯌꯥꯎꯔꯕ ꯌꯥꯎꯗ꯭ꯔꯤꯕ ꯌꯦꯡꯉ ꯆꯂꯥꯟ ꯀꯛꯊꯠꯂꯤꯃꯤ ꯍꯧꯖꯤꯛꯁꯦ ꯑꯁꯤ ꯇꯧꯔꯤ ꯔꯣꯟ ꯃꯌꯥ ꯌꯨꯡꯁꯜꯂ ꯊꯝꯃꯤ ꯀꯔꯤꯅꯣ ꯁꯤꯕꯨ ꯗꯤꯕ꯭ꯂꯞꯃꯦꯟꯅꯦ ꯍꯧꯖꯤꯛ ꯀꯨꯏꯅ ꯌꯨꯡꯁꯜꯂ ꯊꯝꯃꯗꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯁꯤꯗ ꯑꯁꯤꯗꯤꯕꯨ ꯍꯦꯜꯃꯦꯠ ꯎꯞꯄꯁꯨ ꯑꯗꯨꯝ ꯁꯤꯅꯤ ꯊꯤꯜꯂꯒ ꯁꯤꯠ ꯕꯦꯜ ꯐꯥꯁꯨ ꯕꯦꯔꯥ ꯂꯩꯅꯤ ꯁꯣꯔꯣꯛꯇ ꯇꯥ ꯊꯝꯃꯤꯁꯤꯕꯣ ꯁꯤ ꯃꯐꯝꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯗꯨꯝ ꯊꯨꯝ ꯂꯩꯔꯝꯅꯤ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯇꯧꯔꯤ ꯃꯅꯝꯁꯨ ꯅꯝꯊꯤ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯔꯦ ꯂꯝꯕꯤꯁꯦ ꯀꯥꯔ ꯋꯥꯁ ꯀꯥꯡꯕꯨꯅꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯂꯝꯕꯤꯅꯤ ꯃꯣꯏꯒꯤ ꯊꯕꯛ ꯂꯩꯗꯣꯏꯅꯤ ꯇꯣ ꯁꯤꯕꯨ ꯑꯁ ꯀꯤ ꯍꯥꯏꯕ ꯍꯦꯜꯃꯦꯠ ꯎꯞꯄ ꯁꯨꯝ ꯁꯤꯅꯤ ꯊꯤꯜꯂꯒ ꯃꯇꯣꯟ ꯃꯆꯨ ꯍꯣꯔꯝ ꯇꯧꯔꯦ ꯋꯥ ꯀꯨꯏꯔꯛꯄꯩ ꯆꯥꯡꯁꯦ ꯋꯥ ꯍꯧꯔꯦꯕ ꯑꯁ ꯀꯣꯏꯂꯥꯁ ꯄꯥꯏꯔꯦ ꯅꯧꯅ ꯊꯥꯒꯤ ꯀꯣꯏꯂꯥꯁ ꯍꯧꯅ ꯄꯥꯏꯔꯦ ꯇ꯭ꯔꯦꯟ ꯃꯅꯝꯅꯤꯅꯦ ꯏꯝꯐꯥꯜ ꯃꯅꯨꯡ ꯅꯝꯕ ꯃꯅꯝꯕꯨ ꯀꯩ ꯃꯅꯝ ꯑꯣꯏꯗꯣꯏ ꯇ꯭ꯔꯦꯟ ꯃꯅꯝ ꯇ꯭ꯔꯦꯟ ꯃꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟ ꯂꯨꯄꯥꯟ ꯃꯅꯝꯗꯣ ꯑꯗꯨꯅ ꯃꯅꯝ ꯑꯣꯏ ꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯔ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯕ꯭ꯂꯗ ꯇꯦꯁ ꯕ꯭ꯂꯗ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯅ ꯀꯥꯏꯗꯅꯣꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯆꯧꯕ ꯑꯃ ꯂꯩ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔ ꯅꯠꯇꯦ ꯑꯆꯧꯕꯗꯨꯅꯤ ꯑꯗꯨ ꯀꯥꯏꯗ ꯍꯣꯁꯄꯤꯇꯥꯜꯅꯣ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯤ ꯀꯩꯅꯣ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯐꯝꯅꯤ ꯀꯩꯅꯣꯗꯣ ꯃꯥꯅ ꯍꯣꯡꯉꯦ ꯇꯧꯕ ꯅꯤꯡꯉꯣꯕ ꯑꯗꯨꯗ ꯑꯩ ꯌꯦꯡꯈ꯭ꯔꯕꯅꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯖꯥꯅꯤ ꯍꯜꯂꯣ ꯀꯔꯤꯅꯣ ꯏꯕꯣ ꯐꯣꯟꯗꯣ ꯀꯣꯟꯅ ꯄꯥꯏꯌꯨꯅꯦ ꯍꯥꯏꯔꯛꯑꯣ ꯉꯥꯏꯈꯣ ꯌꯥꯔꯕꯣ ꯀꯔꯣꯟꯗ ꯕꯕꯤꯅꯥ ꯈꯪꯗ꯭ꯔꯕ ꯅꯪꯕꯣ This is Babina. Babina aja. Oke loh. Kamu ngaku nih. Kadang kamu nih. Parkingnya kamu gitu. Ada gue parking no, jadi kamu. Kalau enggak. Aku misal dong kamu mitolak tuh meme. Kamu Yani.
ใกล้ประมาณเท่าไหร่ นั่งมีทั้งสองตัวเลยท่านเลย น่าจะชวนนักกันนะแต่มาปานทุลักตัวเนี่ยบาบินาสิที่มึงเกินงักตัวนี้สมัยเต่ารอตัวนั้นนั่งยมดาสมัยเต่ารอแล้วคารอ มีเย็นจะลุยช่างนี่ไม่ใช่ ไปใช้ไม่ทำดา ใช่ไหมแต่มีเย็นจะลุยช่างกันเลยสังกัดวันนี้ไปใช่เลยไปแล้วมันนี่มัน พี่นักวิธานนี้แล้วนะฟังมาในว่าอะไรนะฟังมุที่ฟังมาเนี่ยที่มาเชื่อเล่าอย่างเนี่ย